ngasi numida waram phongkiba tungan manipuri siphongsingdagi maruibi ipausing myamna thamjagi ahanbada kangla pawdagi lokosaraga BJP Manipur Pradesh ki ex-chairman selgi convenor Rameshore Kaptuna halamle senaribe gari driver phare men accused phabangamdri BJP Manipur Pradesh ki ex-chairman selgi convenor Rameshore se yangkhai mga apokpanimai thawal khetri lekai 1 number 3 da leiba singasi ayuk sakangdaba singna nongmaina kaptuna halamle Thaudu asigi matangna press na pangma pawgi matung ina ngasi ayuk pung 13 rom tabada Rameshore na maki yungi thongal manakta leptuna leidingai angauba masugi XUV car tongduna lakpa miyo anina nongmaina kaplamani maki thabakta nongmai maru ama panbaga loinana makpu Rajmedicity tamna lekatnana ba pukhalaki adubu lekatnaba ngamdana laikitabani asibakchang Janims ki mokta postmortem gidamak thamkre ma kanana kari maram gidamak halam libano haiba sapsana khangmangamdri thaudo asibu yeningdaba phungdoktuna ngasi thawbal khetri leikaida lamdamadugi miyamna wakat mi phamduna protest tawkibaga loinana makha taba khongjang sangsinana bu warep kya laukradi Rameshore nongmaina kaplam le heba paw du tabaga thawbal police ki timamana gari edu bu khungul libaga loinana thawdo adu senari ba gari edu phare edu bu nongmaina kaplam liba miyo edu di phabangamdri amaromda ngasi thawbal police ki mekedigi phongdorakpagi matungina gari edu gi khungul libaga loinana senari ba gari Mahindra XUV 300 adugi driver hobang marak irom lekai digi phare driver adudi naurem riki pointing singa allies amu apokpa keso kaino thongthak maning lekai digi haujingna hobom marak irom lekai de lebani magna haidoropagi matungina Rameshore bu kaptuna haliba miyedu ayekpam kesor jet apokpa lekhidraba kunjo hobom marak irom lekai digi ni haiba khangmangam khre thagdok thopam digi police na kapthokraba point 32 gi nongmei maru ama phangmangam khibaga loinana thagdo odur hakthengna senari ba kesor jet police na phana na bathi humbi thabakana sathare hari amaromda Rameshore bu nungmaina kaptuna halambagi thawdu adubu BJP Manipur Pradesh ki General Secretary L Debian akan mawna kanhem tawkibaga loinana asigumba pangdaba miyema bu live ATM tawduna hatpagi thawong asi BJP Manipur Pradesh na akan mamongna yaningdi hainasu phongdorakli marak thana hausukta phangba yamna thajanengoi ba pawngtang myamna marak thana hapsaramge social media de lokosaba yamna thajanengoi ri ba pawmana BJP Manipur Pradesh ki ex-chairman selgi convenor Rameshore hatpada hakthengna sinabani haiba hobom marak irom laikai digi ayekpam kisorjit ngasi evening gi Imphal West commando da surrender torakre hari mangondagi license gun .32 pistol ama magazine aniga loinana nongoi maru kharasu police na fagale hari miampuna no update ngaminasi atopa pawmadana nupa amasum nupi gi sex ratio sauna khenaba leirakpadagi crime hengalaknabagi masa oiri Sashkumar nupa amasum nupi gi sex ratio sauna khenaba lakpana crime hengalaknabagi asoba marama moiri status the human trafficking tawba miyoi kya leire habagi singnaba leire haina health director Khoirom Sashkumar na phongdokre wapa masinga si state PCN PNDT Cell Directorate of Family Welfare Services State Health Society and HSM na sinduna TJ Hairs Kendri School pangthokpa National Girls Child's Day 2023 gi thoramda magna phongdokhibani magna makha taraduna malem gi oina sex ratio wangkhalakpa maramna addiction oibsu wangkhalakli lamdam asida nupa lisingama pokpa matamna nupi samapaninga martfugu manga pui lamdam asida leiriba nupi masa singi health issue yamna lei makhoi singa si anemia and micro nutrients ki sang yamna wali amas hogolagli nupi masa sing saba thakpa matamna soibana maramoiduna health issue singa si tholapani oja sing masigi matangna mahiroi sing ningthina takpi tambi ba mathau tai haki ngasigi thoramadu the family welfare services ki director Dr. Lanthari Mar PNDT Cell gi chairman oinam sanahanbi amadi TJ Hairs Kendri gi hanigi principal Sangita ayekpamna saryaki atopa pawmanamo Director Transport na thokiba Order Singh High Court of Manipur na suspend tawkre Sagolban Thangapat mayada leiba Nonglai Kang Transport Union Office the Union Sigi Marueba Miyoi Kyama de Society Sing Association Sing Marueba Miyoi Sing Yauna Pangtokiba Mipamna Matam Kyagi Mawangi Tabak Pangza Hodraba Masagi Sentok Lambi Lazadraba Singna Nomagi Hingnabagi Lambi the Masagi Hingnabagi Dama Imung Manung Puzari Basing Pun Sinduna Sarkar Gimakara Society Amadi Association Sing Sem Zeduna
ऑक्टो मैजिक अमदी अतै अतै गारीसिंग चेंदुना मसाना मसाबु थबक पिजदुना मियामगी थौगल तौदुना लाक्सरिबसिंगबु खंगौदना TRPC अमदी डायरेक्टर ट्रांसपोर्टना मथक मखा ओंथोक्तुना ngami हाइबगी मतागु मखोइगी अनिंगबगी मखादा सथरिबा थबक थौंगसिंग खुदोंसादबसिंग अदु हाई कोर्ट ऑफ मणिपुरना खंगबिदुना हौखिबा तांग तरुकता पांगतोकिबा TRPC अमदी डायरेक्टर ट्रांसपोर्टना इंग्लिसिंग अनिगा कुनगनि थोइगी सेप्टेम्बर कुनगो होमदोइदा थोकिबा ऑर्डरसिंग अदु थासिगी तरागनि पाना सस्पेंड तोकिबा दुगिदमा यूनियनना हाई कोर्ट ऑफ मणिपुरबु थागलकली अतोपा पावमदनमो लैखिद्रब लीलारोई मुतुम इबोमसागी मफम स्टेट की थाकता इकाई खुमनबु तुन अवाब फोंदोखरे मणिपुर स्टेट सुमांग लीला काउंसिल नंगलिंगी मतमदगी सुमांग लीलाबु ओआंग थाकता पुकतुना सखोटनाबु होटनारम्बा संतोष साबा हायरगा खंगनबा लीलारोई मुतुम इबोमसान इखंग खंगौदना लैखिद्रबदा स्टेट की थाकता इकाई खुमनबु तुन अवाब फोंदोखपगी थोरम पांगतोखरे लैखिद्रबगी संजोय यूरेम अवांग लेकायद लेबे युमना पांगतोकिबा अवाबा फोंदोकपगी थौरम अदुदा सुमांग लीला काउंसिल की अवार्ड कमिटी की चेयरमैन केतरी युगिंद्रो सुमांग लीला काउंसिल की प्रेसिडेंट एम पूर्णिमासी लैमामदी PS गुणचंद्र शर्मा गेफा टाइम प्रेसिडेंट सुमांग लीला काउंसिल ना मिथुंगलेन सिंह ओइना अमनी अमदी सुमांग लीलाबु नुंगसिबिबा आर्टिस्ट सिंह मेंबर सिंह सरुक याखी मणिपुर स्टेट सुमांग लीला काउंसिल की येफा टाइम सेक्रेटरी सोग्रापम हेमंतना थौरमदुगी तरान ओपकी वोरोल थमखिबगा लोइनना मुतुम इबोमसान ngaliंगे मतमगी सुमांग लीलागिदमक काथोकपिरखिबा कयाबु सिंताखी महांगना सुमांग लीला खंगलुपकी अहोंगबा नायदना हेक हौबदगी मैतै लैमा यात्रा कम ड्रामा एसोसिएशनदा यौरखिबबु यामना आइडियल ओइबा मदी हगोलगलिबा लीलारोय सिंगना माकी फिदम तंबद मतिक चाबा लीलारोय अम ओइबा ngamgani हाइबा फिदम लौबा याबा पुनसिगी चरित्रा मनि हाइबा वफम थमखि मांगना कुमलम लीला सिंगी मनुंगदा फादोक मैगी सिंह नुंगसिबी इम्फाल सिंगमनि थौरम असिदा सुमांग लीला काउंसिल की जनरल सेक्रेटरी युमनाम नीलचंद्रना सुमांग लीला किदमक काथोकपिरंबा सिंगना लैखिद्रबा मतमदा स्टेट की थाकता इकाई खुमनबु उतपा हाइबसि सुमांग लीला कन्ननबा इहौ सकटपा काउंसिल असिगी कैलेंडर थौरम अमनि हाइकि मांगना लैखिदबदा सुमांग लीलागी फंबाक असौब अहोबमा लेहौरगने हाइकिबका लोइनना लेहौरिबा इमुंग मनुंगी अवाबदसु सुमांग लीला काउंसिलना सरुक यारि हाइकि मखासा तरक पोइना तो पावमना रिपब्लिक डे की फुल ड्रेस रिहर्सल पांथोखरे लंबी चथोक चसिना साउना अवाबा मेयोनखि थासगी कुनगा तरुक पांथोकदोरिबा हुमद्रागा मरिरक सुबा रिपब्लिक डे थौरमगी स्कूल ड्रेस रिहर्सल डिस्ट्रिक्ट एडमिनिस्ट्रेशन सिंदुना पांथोखरे अहानबा मणिपुर राइफल्स की पेरेड ग्राउंड की हौरगा कंगला मनुंग फाउदुना लाक्लबा मतुंग खुयाथोंग लंबीदा लाक्तुना अमुहना पेरेड ग्राउंड थुंगलखि हारि ngasi full dress rehearsal asida police manipur rifles IRB home guard nupa amadi nupi culture gi kanglup school college ki mairu sina saryaki punna contingents marphuguma pana saryaki full rehearsal sina mara moiduna imphal gi tuwan lambi sina gari satok sin tawru khudong sa daba kharadi thiknaki amaromda bisnupur district ki oina sungarang school dress rehearsal bisnupur mini stadium ground da platoon nipan yauna punna contingents taraga trena saryaduna pangtuki parade asida district asigi manungdigi school college ki mairu singna saryaki atopa pawmadana kaisampa thokchom laikai yum ama maina tumna sakre ngasu nungtil punga marom tabada imphal ki kaisampa thokchom laikai da leiba yum ama khangaudana maina tumna sakraba yum adu Shijaguru mayum mema koba amagi yumni mai sakle haibigi paw phangmadigi Manipur Fire Service ki fire tender gari ani laktuna mai kanbigi sathaduna thangnaba yum singda Sandoklamgadabadagi kanbangam hore mai edu sakthong gas tagi horakhibani hairi mai sakpa dura yumda leiba mi amagi mal sang sing kaya yamna sakrabagi haiba hausu phawbi oina khangmangamdri hairi makasa tharak poina pawnul khur pauksi dige to pawkrana LMG na saijakpa Jiten Kumar Naurem gi ana lengi damak lupali sing kunga manga tengbang khai Light Minded Group LMG Manipur lamdam sigi awana madi ka hena khudong sadrab singi mafamda tengbang lapki makasa tharak poina ngasi masagi aruba anaba mana maram moiraga hauji phamung yata adunu laiba lamdam sigi saknairaba saisakpa mani music director Jiten Kumar Naurem gi ana leng da kharadang oiraba sumati oina bahaiduna ngasi ayuk LMG gi thaumi singna satuna ma ke loinabi Naurem ongbi indubala da lupa lising kunga manga tengbang dunu imung sigi awab da saryakre LMG Advisory Board Member KK Wahengomna lusingduna satkiba ngasigi tengbang khongsat adura group asigi secretary Ojit Surakhebam Publicity Secretary Rakesh Naurem amadi Sobita
Maibam Sonia Langoljam Bela Salam Inauba Nongmaithem Surendra Ningombam Kunjesur Mangsatabam Boynau Maibam Sarangthem Edison Naurem Abango Maite Amasum Megan Singba Marueva member Canasur Yaki Nasigi Tengmang Kongsat aduga mari leina group asigi secretary Ozak Srakhabamna Fongdokibada LMZ nangasi pangliba mating ngasi group asigi Marfuga Mathurak Suba Tengbang Thoramni Saknareb Saisakpa Oza Jiten Kumar Naure Masagi Aruba Anaba Manamara Moiraga Awapam Tare Havigi Pau social media Tingnabadigi Maki Ana Lane the Kradam Werebasu Mating Winaba Haiduna Group asigi general Pandagi Kara Hapsilaga Punalupa Listen Kunga Mangagi Tengbang Sipang Manihadi Amarumdana Yenamadi Okluebigi Matana no Mugueva training come awareness program Pangtokre no Mugueva Yenamadi Okluebigi Matana training come awareness program Pangtokre Sustainable economic growth poultry and piggery farming role of the farmers bank and veterinaries and animal husbandry departments haiba thimna ngasi modu and sanahanbi memorial trust paurabin sinduna gem public school pangtokre ngasi gi thauramadu resource person kyana yenamasum okloibigi matangna karamna loigani amadi makoina narak yelakpa matamna karamna treatment taguni habigi matangna sugaina topic kya Kaidok wangang kibaga luinana bank tagi loba loan sing matam sana loni sing singdokpa tam seba kayagi matang na wangang ki makasa tarak po na manaba pauksi dige to pa paukrana yaithibi lakon kanbiyu case Roman Kumar Sathok marangkai na puthok to na imung manung kairo laikai laitalai ra kyagi hingnabigi amata ngairaba lambi oiriba yaithibi lakon si ing sok lising amaga taraga mari dagi na taraga mangada state government na direct persist low sanga mangada lupa lak muhum piduna National Sport University sanabagi damak nampu da loksan biki lopam singasi loksan matam state government na lopu amamamda laipam gi damak lam 0.20 acre sawba yumpham amamam pibagloinana model village sing semgat kani imung amamamda government job pi kani haina lomi singda thajaba kya marum pibiraga lopam singasi loksan gibani Hairiba yaithibi lakonasi zati ahumna haibadi maitai muslim amadi maring singna koina khundaduna hingnabigi amata ngairaba lakoni lawmi praja singnasu sanaroi singi khalaga lakom singasi lawpu singna tangai phadana pijakhibani adubunga sidi hairiba National Sport University asi yaithibi lakon sadaduna ingso lisingani ga taraka treta atop mafam kautru sirang Impal West hongdokre hairiba mafam asi National Sport University sabidrabanina atai atopa plan project amata packet pigano lomi singna lokshin kiba paisa singa do amo handok saragi haiduna mari lenaba authority singda haijaduna leidingai serasida state government na industry department mega food park sanabagi dama lam 51.11 acre pi thoktuna hauji fencing khabagi thabak sathaduna leidi lema uriba lam Saniga Marfu Mangaga Point Marfu Nito Acre Saubolopam Singasi hauji Lopu Sing state government da paisa handok saragi haiduna state government ki mari lenaba authority singda memorandum kya pisinduna haijaduna leidi adubo yamna thajaba yapa pawma gi likhuna mana lemori bolopam lam Saniga Marfu Mangaga Point Marfu Nito Acre asidasu mod department na gateway a new towership sanaba project ama pekhanabigi pau phangi asiguma project ama lakpasi taramna oksai tabu law uba yadaba maphamda oina sabiyu lawmi praja bu nungsibiyu lawmi singi thawai oidiba lawpham asida tawbigano tasengna masina asumba oirabadi praja sing irang thoknaba government asina baton tawbu oina thokani masi tokpiyu masida lakon asigi lawmi praja sing state government gi maphamda thamjaningbu wafamsi National Sport University gi damak lawmi sing pi hiba lam sahunga kuntraga turuka point maudragomdo acre sawba sigi manungda mega food park ta pithokiba lam yankhaiga matuga point taraga matu acre si khaidokraga lemhoriba lokham sing asi lapu sing government gi lokshin gi paisa sing handokpa yahanbiu loinana The Manipur Conservation of Paddy Lands and Wetlands Act 2014 gi matungina lopham sing asik kanbiu haina Farmers Association gi mekedi gi praja miyam gi yafanabata Bharatiya Janata Party gi governments maru oina chief minister gi miyeng sing sinjari haina nipugumari yaithibi lokon Farmers and Lands Owners Development Association gi president case Roman Kumar khuyek pidon thadorakpa sirolamada phongdorakli makasa tharakpo oina masum loisilakpo oina topa pawkhra namum TV Mutanaba Pandam Tamliba Asi Mai Pakhanmada Ekoi Kudingi Thaudang Lai Dr. W Sasi
स्टेट असिदा टीबी की फिबम हेना लुसलकपगुम तौरी लेबासी गोइना कुमजा इंग्लिश सिंगनी कुनगा मंगादा टीबी मुथनबा पन्नम थमलिबसी माय पखनबदा आइखोई खुदिंगी थाउदांग लै हैना स्टेट टीबी ऑफिसर डॉक्टर डब्ल्यू सासीना फोंदोखरे वाफम असि स्टेट टीबी ऑफिसर अमदी कम्युनिटी नेटवर्क फॉर एम्पावरमेंट कोन सिंदुना थाम सथरकपा टीबी की एक्टिव केस फाइंडिंग की सरुक अमोयना ngasi थंगैबंदा लेबा फाउंडेशंस इपाई बुंगो ड्रग डी एडिक्शन सेंटर एंड रिहेबिलिटेशन सेंटर पांगतोकपा एक्टिव केस फाइंडिंग की थौरमदा फोंदोखिबनी ओ नील इंस्टीट्यूट ngaklokpiduna पांगतोकिबा थौरम अदुगी मतंग वा nganglदुना डॉक्टर डब्ल्यू सासीना मालेम की लेबाक की कुमजा इंग्लिशिंग कुंथ्रा टीबी मुथतकनी है पन्नम थमली अदुबु लेबासी गोइनदी कुमजा इंग्लिशिंग कुनग मंगा टीबी मुथतकनी है पन्नम थमली पन्नम असी माय पाखनबदा अखोई खुदिंगी थौदांग लै कुमजा इंग्लिशिंग कुनग मंगा स्टेट असी की ओइना मियोई लाख अमगी मनुंगदा मियोई सामगा हुमफुगुमरी टीबी नाय हैना लैरि कोनगा खुसमनदुना थाबुम मसुबना सथरिबे एक्टिव केस फाइंडिंग असिना साउना खानबा पीबा ngamnagani टीबी मुथतपदा एक्टिव केस फाइंडिंग ना असोब थौदांग लौरी मियामना लोसिंदुना लेबिकी मिहुत मलेमगी लैमाइदिगी टीबी मुथतनबा होनसी हाइनासु पाउसना मखाताना फोंदुरकली अमसुम लोसिलकपोइना तोपा पाउ मनमो लोसिलकपोइना तेंदकपा पाउ मना योगिता लमाबु खलकपदा साक्थोकपा मदि नुंगाइबा फोंदुरकली इंडिया की कैपिटल दिल्ली द पांगथोकदोरिबा हुमद्रागा मरीसुबा रिपब्लिक डे पैरेड 2023 द प्राइम मिनिस्टर डिफेंस मिनिस्टर ऑफ स्टेट्स इंडिया की आर्म फोर्सेस अहोंगी शिपसिंगदा गार्ड ऑफ ऑनर ओइनाबा ऑल इंडिया कुंग-फू फेडरेशन AIKFF की इंस्ट्रक्टर योगिता लामाबु खलकपदा साक्थोकपा मदि नुंगाइबा फोंदोकली हाइना ऑल इंडिया कुंग-फू फेडरेशन की जनरल सेक्रेटरी डॉक्टर हुइद्रोम रोमेन थादोरकपा सिरोल अमना फोंदोरकली सियोलसिन मखा तारादुन हाय योगिता लमा AIKFF की फाउंडर सीएल की मसानुपिनी वा इंग्लिश सिंगनी के तरागतरेता AIKFF की मखारा ब्लैक बेल्ट डिग्री होल्डर ओइदुना इंस्ट्रक्टर ओइना सखंकी हाइना सिरोलदुना सु मखा तारकली अदु हौजिक ओइनादि म्याम पाउ सिसु मतंग से लुसिनजरगे अमसु म्याम पुन अनौबा अपडेट ngamiना सेनेसु चैनल सिगी मेकेदि की म्यांगी फमना थमजरी।